Kurumjari SKTV की मणिपुरी प्राइम टाइम न्यूज़ पो मियंग ताबीरी बपुपनमक पो खुंद्राकपम सनातोंबी ने तराम नोकचरी अहनबदा मरुय पाउसिंग फंगबीगनी नागा तरुक हाटपदा चेनबा मियोय सिंह हेक फाबगा चथरिबा इकोनॉमिक ब्लॉकेट असी खुदकता हंदोकनी हाइना यूएनसी ना चीफ मिनिस्टर युमनाम खेमचांदा थाजब पिरखरे लैंगा की एम्प्लॉई सिंगना निपान सुबह पे कमीशन पीबे यावबा मणिपुर लैंगाक्ता डिमांड तौरदुना JAC न चंगसिलिबा सीज वर्क की खोंजंग हेना काउंसिल लगनी हाइरी जुलाई तरुकता उखरुल डिस्ट्रिक्ट की लोंगसांग खोंगदा खुलाई पाइब सिंह एम्बुस्ता लैखिद्रबा निपुशुबा असम राइफल्स की पर्सनल अनि की मफमदा मणिपुर लैंगाक न हिकत लेकत तमदुना इकाई खुदम उठ्रे ILP की खोंजंग द लैखिदबा सापम रॉबिन हुड की तरागमातोय शुबा लैखिदबा की निंगसिंग थौरम पांगथोक्रे पुकचेल सेंगना ILP चटना हनबा ngamdre हाइना JC ILPS ना लैंगा की मेसिनरी सिंग मराल सिरखली अमसुंग मणिपुरदा अहानबा ओइना खुउगी पोस्टीरियर क्रूशिएट लिगामेंट PCL की आर्थ्रोस्कोपी रिकंस्ट्रक्शन सर्जरी माई पाकना पांगथोकना रिम्स ना मेडिकल गिलमदा पुआरी सेमख्रे हौजिक पाउ संदोकना पिजरी नागा तरुक हाटपदा चेनबा मियोय सिंह हेक फाबगा लैंगाकना हाइरकपा ngaidrabasु हौजिक चथरिबा इकोनॉमिक ब्लॉकेट असि खुदकता हांगदोकनी हाइना UNC गी म्यूट कांगबु अमना चीफ मिनिस्टर युमनाम खेमचांदा थाजब पिरखरे वाफम असिंग असि चीफ मिनिस्टर युमनाम खेमचांगी माउ खोंगचत का मरी लेनना सेनापति डिस्ट्रिक्ट हेडक्वार्टर दा UNC गी म्यूट सिंगा उनदुना वरी सानबदा खंगलकपनी हाइरी मिफम अदुगी मतंगदा SKTV न्यूज़ ना फंगबा पाउ अमगी मतुंग इना सेनापति डिस्ट्रिक्ट की मिनी सेक्रेटरीट की कॉन्फ्रेंस हॉल दा लैंगा की डिप्टी चीफ मिनिस्टर लोसी डिको कमिश्नर होम अशोक कुमार याउना वरी सानबा अदुदा UNC की प्रेसिडेंट NG लोरहो याउना अतय थौ पुब कयाना सरुक्या की वरी सानबा अदुदा यूनाइटेड नागा काउंसिल ना हौजिक चथरिबा इकोनॉमिक ब्लॉकेट असि हंदोकनबगी वाफम चीफ मिनिस्टर युमनाम खेमचांदा पुखतकी मदुगी पाउकुम ओइना नागा तरुक तमथिना हाटपदा चेनरिबसिंग फारे हाइबगी पाउ हेक ताबगा लैंगाकना हाइरकपा ngaidrabasु खुदकता इकोनॉमिक ब्लॉकेट हंदोकनी हाइना UNC गी माइकेदगी फोंगदोकी हाइरी हौजिक नागा अमसुंग मैतेइदा इरांग सागतलिबा असि सु चटनरिबा कुकी मिलिटेंट सिंगननी मखोइगी मथक्ता स्टेट लैंगाकना हेना कनबा खोंगथांग लौखटलबदी मणिपुरदा इंग तप्पा हंजिलकपा ngamgani हाइनसु चीफ मिनिस्टरदा खंगनकी अमरोमदा नागा तरुक हाटकिबगी केस अदु NIA दा सिनबा लैख्रबना मखोइनसु अकनबा मओंगदा थिजिनबगी थबक चथरी हाइना चीफ मिनिस्टरना फोंगदोकी हाइरी नाकाल अमरोमदा युमनाम खेमचाना चीफ मिनिस्टर ओइरबा मतुंग अनिरक शुबा लैखागी लंबीदा कांगपोक्पी फाउदुना ngasi सेनापति डिस्ट्रिक्ट अनिरक शुबा चटके चीफ मिनिस्टर की खोंगचट अदुना ताफौ कुल यौरकपदा मफम अदुगी खुंजा सिंगना लंबीगे नाक येता लेप्तुना नागा तरुक हाटपदा चेनब सिंग फागदबनी हाइबा डिमांडा अमुवा फिराल अमदी बैनर कया पाइदुना खोंजंग चंगसनकी अमरोमदा चीफ मिनिस्टर ना माउगी पोटैटो फार्म दा थुंगबगा मफम लैंगा की हॉर्टिकल्चर के कमिश्नर TN पानमैना माउगी पोटैटो फार्म सिथरकपगी वाफम सिंह पुखतकी मांगना हाइखिबदा हौखिब चही अनि असिदा डिपार्टमेंटा सेंथंग मतिक चाना फंगदबा मरमना ममांगदा पोटैटो फार्म दगी पुथोकलंबा क्वांटिटी अदु यौना पुथोकपा ngamdre हाइना खंगनकी वाफम अदुदा चीफ मिनिस्टर युमनाम खेमचाना माउगी वेदर असि अलु खक पुथोकपा नतना हॉर्टिकल्चर अमसुंग हई लै कया पुथोकपदसु चुनबा अम ओइरी मरम अदुना मरी लेनबा स्टेट होल्डर सिंगा तानदुना माउगी मियामना थेंगनरिबा खुदोंग चादबा सिंग कोखन्नना होटनगनी हाइना महाकना थाजबा पीखी तुंगदा माउगी पुनानामई खुलदा लैबा ACI ऑडिटोरियम दा पांगथोकपा थौरम अमदा चीफ मिनिस्टर बु तरामना ओकी थौरम अदुदा चीफ मिनिस्टर युमनाम खेमचाना रिक्रूरी मल्टीपर्पज डाम साबगी अयाबा पीरगनी हाइना लाउथोकी हाइरिबा डाम असिना खुल कुनगे तरेट रोमदा थकननबगी अफबा इसिंग पीबा ngamलगनी हाइकी चीफ मिनिस्टर की खोंगचट अदुदा सेनापति डिस्ट्रिक्ट की मनुंगदा पाइखटपा तोंगान तोंगानबा चौकट थौरांगी प्रोजेक्ट कयासु यंगसिनकी
State asigi lenga ki employees singda Nipan suba pe commission piba yauna Manipur lenga ta demand tauraduna MTech amadi MGO gi apunba body ama oiriba JAC na changsiliba siswa ke khongjang hena kansilagani hairi All Manipur Trade Union Council Amtuk amadi All Manipur Government Employees Organization MGO gi apunba body ama oiriba Joint Administrative Council JAC gi Babuparada Leiba Office ta pangthokpa paugi mifam amada JAC gi President Raskumar Basumani na hai JAC asina lengakta taliba demand singi manungda lengaki employees singi thabak tobagi chahi sangdokpa hangduna leiriba lengaki department khudingmaki ahangba post lising yangkai MPSC amadi Manipur State Staff Selection Commission gi khuthangda loduna mention ba thangje numit sing working day Ohen kibagi order kakpa yauna tongan ba demand kayagi matangda lengaki mari leneba singa anirak wari sana krabasu ngasi fauba thabakto ontoktana leidi amaromda Manipur lengaki employees singna fangliba DADR asi chada nifugani thoi khaktani adubu center lengaki employees singna chada humfu fangli Central Employees singna fangliba DA asigumna state lengaki employees singda su chahi asigi January tang amadagi chatnaba hauduna fanghallu haibani Loinana lengaki employees singda manga suba pe pi kiba matamda Central Employees singda piriba DADR adumak pigani haina yanaba laikrabani adubu state asida awaba kaya thengnaba amadi lengaki oiriba fibam asi yenglaga DA asi senfam asi chatliba chahi asigi July thadagi piba haijaki hairiba demand sing asi thabakta onthoknana ba lengakta taknaduna lakhi masigi manung channa handakta chief minister amadi chief secretary unaba laikre adubu ngasi fauba yanaba purakpa ngamdana leiri maramdi demand sing asi lengakna atubada thabakta onthoknana ba hotnabiu karigumba demand sing asi pidrabadi haujik changsiliba khongjang asidagi hena akanba khongjang changsilagani haina mahakna fogdoki Akoi JACCD akoi ge yauriba JACCD member khudimak non political color oigado bana kanagum to political field changba yaroiba ado hujiki federation jidi moina targa di soming kusu yai CPI the base to wa adu umbo organization de all India gi oiba leftist party gi moiju ona jajalo ke kaide government employee gi oiba ona jabri tawdabo ani jidis minor khena re aduga Manipur government recognize to only apex body di JAC of MGO sini aduna maram oina ngasi sathariba work strike se makata already hen kanjan no di aduna we GSC na harina contractual appointment tawlisin se magi niyum chuna exchange the card hadana draga MPSC through the khangde niyum chun lo bi sing di regulation tawbuli ka sukai dewa tawbuli di moina regulation to do se any awai sanction post state government gi 1,07,000 jaroi bi se sigi sanction post da modi regulation to bi ma Haukiba July gi tang tarukta Ukhrul District na konba Lungsang khongda masak khangdaba khutlai paiba singna chathagiba ambush ta laikhidraba nifusuba Assam Rifle Sangsad Battalion gi personal ani gi mafamda Manipur gi Chief Minister Yumnam Kemchan amadi Governor Ajay Kumar Bhalana haikat lekat tamduna ikai khumnaba utkre ngasi Imphal International Airport ta thawai yaudra personal ani Uttarakhand gi Warrant Officer Balwan Singh amadi Havaldar Chandra Mohan Singh da ikai khumnaba amadi awawa fongdokre personal anina matau pangthokpada laukiba thaudag amadi mamalai paki damak thawai katkiba adubu singthanaki loidena laikhidraba Assam Rifles ki personal anigi mafamda Guard of Honor piduna pangthokiba thorom aduda Home Minister Govindas Konthaujam MLAs Civil Police amadi military gi makok thongba officer kayasu sarukyaki tungda Manipur gi Governor Ajay Kumar Bhala su laktuna laikhidraba Assam Rifles personal anigi mafamda laikatuna line of duty da thawai katkiba thongnabu ikai kumnaba utki thorom aduda Manipur lainga ki Security Advisor Kuldeep Singh GOC 3 Crops ki Lieutenant General Girish Kalia IGAR South ki Major General Gaurav Sharma amadi Army amadi Assam Rifles ki makok thongba officer singsu sarukyaki
Laingaki machinery singna pukchel singna thabak tawdaba maramna state asida ILP system mapung fana chana hanbang ngamdabani haina JCILPS ki convener luwangcha chingkhaina pendaba phongdokre wafam asi Manipurda ILP system chana hangatabani haiba miyam gi khongjangda security force na nongmai kapthokrakpadagi leikidraba sapam Robin Hood ki taraga mathoi shuba leikidabagi ningsing thorongga mari lenena mahakna phongdokibani Joint Committee on Inner Line Permit System JCILPS nasilaga Robin Hood pu Leiron Chankiba Imphal East District ki Manung Chanba Awa Chingda Miyam na Laikhidrabagi photo da Laishu Katuna Ikai Khumnaba Utki Loinana Thauramgi Saruk Ama Oina Rims Imphal ki Blood Bank ka Kutsam Naraga Blood Donation ki Camp Amasu Pangthoki Thauram Aduga Mari Lenana JCILPS ki Convener Luwangcha Chingkai na Makata na Hai State asida Inner Line Permit System chatnaba haukrabasu Laingaki machinery sing asina pukchel sengna thabak tawdaba maramna system asi mapung fana chatna hanba ngamdri maramaduna ILP system mapung fana chatna naba laingak paidiba singna ahenba mityang changbiba mathau tai Robin Hood na thawai fawba pamuba leitana Manipurda ILP chatna naba mangjil thana chongthok rakhiba asimak chawthokpa fawi Mahakna lamdam asigidamak thawai thakiba numit adudagi hauraga ngasi fawba mahakpu ningsingba oina miyamna laishu katuna ikai khumnaba utlaga lakpani haina mahakna phongdoki Panbay abadi kumja lisingani taraga mangagi ngasigi numit July tang nipanda Manipurda ILP system chatnagadabani haina mahirui kaya yauna masing yamlaba miyamna akan bakhongjang jangsinki miyam adubu laksinana bahonabada security force na tear gas cell amadi life round na chingba kaya kapada Ananda Singh Higher Secondary Academy da matam aduda class 11 tamliba mahirui sapam Robin Hood laikidabani makpu miyamna lamjing maira haiba mingthol supiki Singna lambi da famduna aikoi iramdam kai be aroi iramdam midam ta thawai na pata pir bachu pigi de aduna kutka samdana lambi da matam du da ising kel na kapa matam da aikoi khongam lengdana phamkiba aduguma mahiro singi narwan singi aduma thonga adu tunggi miro singna kaw dribe da ta aikoi ngasi phawda sinjabani Manipurda ahanba oina khuugi posterior cruciate ligament PCL gi arthroscopic reconstruction surgery mai pakna pangthoktuna rims na medical gilamda puari semkhre ngasi rims na thadораkiba cherol amada haukiba July amada chahi taraga taret khakta ngairiba football player ama makhong yet thangba khuugi posterior cruciate ligament PCL segaibadagi arthroscopic reconstruction ahanba oina pangthokibani surgery adu mai pakna pangthokkibaga loinana anaba adu ningthina fagalaktuna hauzik thajaningai oiba maongda fagalakkibani hairi posterior cruciate ligament kaibadagi arthroscopic reconstruction gi surgery pangthokkiba sport medicine team adu Professor Dr. Fairoijam Bupeski Luching Makhada, Professor Dr. Akoijam Joy, Department of Sport Medicine gi Head of Department, Associate Professor Dr. Yumnam Ningthemba Yauke, Surgery Aduda Anesthesia Team gi Luchingba Professor Dr. Langpok Lakpam Chaubana Oiki, Surgery Mai Pakna Pangthokiba Surgeon Anesthetic nurse amadi mateng pangkiba staff singbu rims ki director na thagatpa amadi nungaiba phongdokri loinana director Professor G Sunil Kumar Sarmana haikibada rims sport medicine team na surgery asi mai pakna pangthokiba asina rims na tawba ngamba thabak sing asum hengalakli haiba miyamda utli asigumba amukta thokidriba surgery ama mai pakna pangthokiba masigi mahi phanglabanina Manipur gi surgery asigi damak Mapalgi state singda sel yam changna layeng bachatpa hantaragani loinana modern sport medicine amadi arthroscopic surgery pangthokpada rimski reason asigi center position da leiba ngamlagani haiki Imphal Dimapur lambida chathariba economic blockade asi loishil handuna mahu sagum hidak langtak yauna mathau taba potlam sing Kangpokpi district ta pusilakpa yananaba Kotuna Manipur gi governor da memorandum ama pisinkre Committee on Tribal Unity Kotuna Governor Ajay Kumar Bhala da pisinkhiba memorandum aduda yauba maru eba wafam singde Imphal Dimapur lambi gi Namdilong Kanglatongbi amadi
Tafau Naga Khulda Haukibatha Amarongi Mamangdigi economic blockade Chatharak Bamaramna Achata Potlam Amadi Hidak Langtuk Sing Yauna Hing Bada Changba Ate Potlam Sing Fang Bada Wari Hiramasigi Matangda District Administration Amasung Security Force Ki Makoktongba Singa Kayarak Wari Sanarabasu Waroshin Purak Pangamdre Maramaduna Imphal Dimapur Lambigi Namdulong Kanglatongbi Imphal Tamelong Lambida Laiba Chawang Kining Amadi Tafau Naga Khulda Ladiba checkpoint sing Lauthok Tuna Kangpokpi district Mahusagum Mathauta Polam Sing Pusilakpa Yahanbiu Amarom the Kangpokpi Imphal East Imphal West Thaubal Amadi Sanapati district Lona Raga Ladiba police boundary sing Semdokpa Amadi police station singda ahenba power pibagi Tangai Fadabalay Maru Oina Kangchup Amasung Laimakongi police station sing Asida Chapchaba power piduna Mapung Faba police station Amamam Uhenbiu Kangpokpi ki CSO amasung Manipur ki DGP ga yanakiba matung ina cycle subdivision ki manung chanba Phailang Molda police station ama nauna thamgadabani Kangpokpi police ki jurisdiction manung dalaiba Tafau Naga Khul asi Sanapati police na makoi ki jurisdiction da khopchil liba asisu athubada chumthok piyo haina kotu ki memorandum aduda makatana palli Bosem gi Lyric number ga mari leinena thokliba paper scam gi matangda Mahiroi Lup Desam na changsilakpa Khongjang gi saruk ama oina ngasi Mantripukida leiba Civil Secretariat mamangda Ifiji sing mai thaduna Khongjang changsin kre tongan ba banner kaya paiduna Khongjang changsin kiba Democratic Student Alliance of Manipur Desam gi thomi sing aduna kholau kaya lauki Maduda Pamdaba Thaudok Sing Thoktanaba State Force ki personal Kayana Jackson Thaurang Sing Lokhat ki Tungda Education S ki Commissioner Bosem ki Chairman ki In Charge Amadi Secretary ki Ifiji Sing Saduna Civil Secretariat Mamangda Mai Thaduna Akanba Khongjang Changsin ki Khongjang Aduga Mari Lenana Desam ki President Oinam Romes na hai Bosem gi Lyric number gi matangda quality yaw de bache supply tawrambagi issue asi desam na mamang chehidagi mari leinaba singda khangalaga lakpani hiramasi gi matangda awang bathaki inquiry committee ama semlaga thigat handuna mara lairamba firm sing blacklist tawgadabani haina demand tawraga laki adubung asi fawba mari leinaba singi maikei dagi khongthang amata lokhatana leiri education sector dadi senja thumjagi thawung amata chathaba yaroi paper scam asi lotsin nanaba hotnarabadi Madu Senja Thumja Saugatpa Kangbu ni haina desamna logani hiramasigi matangda Chief Minister da Khanghan Balai Krabasunga si Fauba Karigomba Amata Mari Lainaba Singda Fongdok Taba asi Yaningde Education Ace ki Commissioner na Wathok asigi matangda Inquiry Committee Semduna Thigat Hangani Haiba Laikrabasu ngasi Fauba Tabakto Onthok Triba asi Mahaksu Senja Thumja da Chenarabra haina Romes na Makatan Hangrakli जी अखोगी लमदमसिदा माइरोइसिंगना तमगदोर लाइरिक क्वालिटी लेतना सुम हंजन लाइरिक सिंग असे मियाम द सुम यंथोरप तारगदी ngasi अखोगी लेबाक सिदा लेरिबा अंगम मथौ सिंगदगी होरकांदा हाई लेवल ऑफिशियल सिंग सिदगी होबिरकांदा मकोइना पामिसे लेबाक मियाम दगी इशू पदुरा While Pathap Chathabada Artificial Intelligence AI na yumfam oiraga Achum Aran Chap Chana Lepa Yakiroi Haina High Court of Manipur gi Justice A. Guneshwar Sarmana Fongdokri. Ngasi Imphal West District ki Mantripukida Laiba Manipur Judicial Academy da High Court of Manipur na Sinduna Court asigi auditorium da Judge Amadi Judge Clark Singhi Oiba AI Sizinabaki Matang da Punna Khangmin Nabagi Tauram Ama Pangtokre. Tauramadu Wangang Laduna Justice A. Guneshwar Sarmana Fongdokibada Malemda Technology gi Lamda Ahongba Kaya Lakle AI Sizinabana Digital Technology da Hena Laithok Hanbadanatana Tabak Taurang Kaya da Su Kumang Jokshin Bangamale Adubu Wayal Loishang Haibasidi Laipaki Amadi Miyam Gidamak Achum Aran Lepkadoriba Loishang Amani Maramaduna Judge Singna AI gi Mating Lobo Matamda Piriba Wayal Sing Adugi Achum Aral Amuk Khanna Yengsin Batangai Fade AI na piba Wayal Kuding Magta Yumfam Oiduna Wayal Taubadi Yaroi Mahakna Hai Matam gi Ahong Matung Inna Wayal Loishang Sing Dasu Distel gi Matangda Khangba Yam Namak Mathau Tarakli Masimak na Ngasigi Asigumba Tauram Asi Pangtokpani A. Guneshwar Sarvana Makataraduna Wayal Loishangda Tabak Tauribasing Maru Oina Legal Research Drafting Case Management Amadi Atai Technology ka Mari Lainaba Wayal gi Thabak Taurang Singda AI Sizinabada Akai Balaite Adum Oinamak Justment Singdi Tongan ba sourcing Sizinaduna Achum Aral Tijinba Tangai Fadi Haiki
Thauram aduda Manipur Judicial Academy High Court of Manipur gi Judge Singh Clerk amadi Judicial Stakeholder kayasu sarukyaki Thauram adu Wayal Loisangda thabak tawriba singbu Wayal Pathapta Technology maru oina AI sizinabada hena khutloinabagi pandamda pangthokpani hairi AI시다 DST도 teaching protocol 아고이 나헬레 그리고 시기 디펙션에 AI가 사이클 저즈먼트 시 아고이 해비슈리스나 메인테넌 케이스가 사진을 해도 필요 없고 그리고 AI가 이렇게 저즈먼트 시가 또 사이클과 피지컬이 뭐 시 줌라의 소스이 자민 도구를 해도 아주 뭐이 포퓰레이션과 여기 수마야 플로이드와 타릭 아니다 줄라이 저시쇼에 오늘 Paugi merak thatna atenba break ama lawminasi Baikota na piri maruchik patin sing daging akthok patanatana atopa kanaba sing khudamoina pambi singbu marahena sathanba amasung phau pambi singbu masahena pokhanduna phauthok asuki matik lahele matam sangna tin tahande hanjan hidak sajana bagi mathau tahande buyers ke baikota law balomi singda thajabaga loinana hena saukhat halle amasung lomi singda akiba amata lahende Buyer Council Activity Pauthaba Singkhaki Ngakthonga Semani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga Link Krabamatung Numini Pani Dagina, Tarani Toyfogi Manunda season of Bigadabani. Quaidigi Satiba Napi Makal Kudimak Pusu Mangan Bangame. Maramasina Kuleng Nepiki Sading Hantali, Loinana Adongi Sentok Hengat Halle. Lomi Singi the Muktadi, Buyers Council Activna, Quaidigi Faraba Pambaidi. Breki matung da miyambo mukana taram nokchari makhataba pau. Thaubal Laisang Them Keli Makongdagi Swami Sapam Chahi Kunga Taruk Hairiba Miyoi Asibu Hatpada Chenaba Singh Mari Lainaba Singna Tha Sigi Mapan Faubagi Manungda Puthoktrabadi Thangnaba Numitagi Makal Makakayagi Kongjang Changsilagani Haina Misi Asiga Mari Lainana Semkiba JAC gi Co-convener Oinam Ipopisakna Fongdorakli. Miyat Asibu Yaningdaba Fongdoktuna JAC against brutal killing of Swami Sapamna Senduna Thaubal District Laisang Them Keli Makong Community Hall da ngasi wakat mifam famduna Kongjang Changsenkre Kongjang aduda saruk yakiba Oinam Ipopisakna Fongdok rakibada Swami Sapam Tha Asigi Mangagi Ayukta Thaubal Police Station gi manung chana laiba Kekman Ningtibi Kong Canal Manakta Mihathi na hatok laga hundok lambadagi miyam na thengnarakibani Miyat asiga mari lenana Manipur gi Chief Minister DC Thaubal amadi SP Thaubal da Miyat asigi langla langjil tha asigi mapan faubagi manungda puthok piduna madik chaba chairak PBU haikiba laikre karigumba JAC na takiba numit asi faubada langla langjin puthoktrabadi tha asigi taradagi CSO Singh amadi miyam ga khutsam naduna Kongjang Changsenana basem sare haiki Laikhidraba Swami Sapamgi Loinabi Roshi Binana Fongdok Rakpada Maki Mapuroiba Asi Imungi Laita Lairagidamak Tha Sigi Haukiba Tang Marida Tabak Shuba Chatkibani Adubu Minungshi Laitana Hatok Piramduna Nongalakpada Ayukta Fangba Asi Tamoy Shokna Nungaitaba Fawi Mahak Yaudana Lehoriba Angang Ahal Oiraba Makubok Amadi Manempoka Kamdong Hingogani Maramaduna Manipur gi Chief Minister Amadi Marilainaba Singna Miyat as the January Basing Atubada Faduna Jarak PBU Haiki Tanba Chatkibani Adubu Musakanaba Mioizina Tamtina Hatupiraga Tambiramle Aigi Puroi Babu Hat Pachina Mioizindo Marilaidaba Lengaksibu Panbiriba Ningoina Panjara Bada Oneva Babum Kemjana to Atuba Matamda Aigi Puroi Bagimi Hasibu Putopi Aduga I Puroi Suraga Jaraga Hinjabani Solaba Ima Anosala Baba Itapi Basiga I come my name, you know. Itapi come my name, you know. Kuki militant singna Liangmai Nagagi Miyoi Taru Karigidamak Tamtina Hat Kibano Haibigi Matangda Marik Chumba report Puthorak Paga Loinana Kuki gi Khul Oiriba Lailon Baifei Amadi Konsakul Anigi Lainariba Historical Relationship ki Matangda Yumfam Oiraga Iba Justice for the Six Liangmai Nagas Haina Ming Thonduna Advocacy report ama Resurgent Manipurna Miyam Khangnanaba Puthorakre Singjamai Chinga Mathakta Leiba the
Iju Craft Chamna Pangtokpa Advocacy Report Fongkiba Aduga Mari Lenana Resurgent Manipurgi Convener Soraisam Surendrana Fongdokibada Kuki Narco Terrorist Singna Tamtina Hatok Pikraba Liangmai Naga Taruki Matangda Advocacy Report Amaputorakpa Asina Lamdam Asigi Miyamda Asengba Achumba Karamakaidi Kangbanga Malagani Advocate Report Asida Judicial Amadi Logi Maramda Ibanate Report Asina Manipur Miyamda Maru Oina Yellow Furup Singda Hena Mit Mai Singhan Bada Mateng Oigani Mayek Sengna Report Asta Pallibadi Matau Karamna Thaudok Asi Thokibano Thaudok Thokraba Matung Lengaki Mari Lainaba Loisang Singna January Basingi Matakta Karigidamak Tabak Laukatabano Haibagi Matangda Marik Chumna Yauri Lailon Wi-Fi Amadi Konsakul Anigi Marakta Lamgi Matangda Chayet Naba Laiba Amadi Hairiba Kun Ani Asi Karamba Matamdagi Kunda Laita Duna Kibano Haibagi Matangda Mayek Sengna Yauri Lunana Karigidamak Atopa Kuki Kunga Naknana Lairiba Nagagi Kun Singda Mihat Mipun Tawdana Konsa Kulgi Miyoi Hat Libano Haibagi Matangda Kun Ani Asigi Lainariba Mari Report Asta Mayek Sengna Kangmangam Lagani Advocacy Report Asida Ahenba Report Sing Hapchinba Ngamdaba Kaya Lairi Fong Liba Report Asina Hena Mayek Sengle Haibati Ngamde Makatana Tizinbagi Tangai Fadabale Tongan Tonganba Agency Singna Putorakpa Anoba Report Sing Yenglaga Makatana Hapchinduna Update Tawbagi Matau Tagani Makatana Suspension of Operation Sugi Matangda Larik Amasu Fong Nanaba Taurang Tauri Haina Fongdoki Adak Hilang Naga Misam Taruk Pataruk Kuki narco terrorist na farga mihatin hatkiba adugi mari lenana aduna koina advocacy report amka koina putok chabani hariba report asina government da su ain gi oiba kari bakrada koina contribute to oina basis na basis ama oina sina ba yaga ra hibagi duma wakhalon putok charapani aduga maru oina manipur gi miyam da indigenous people ta koina hariba report asida akupa hariba thoboksi kamaina thokibano makha tarpada kai to bige hariba Mipal Mipun Hidaba Aduga Kamina government institutions in Tamasigi Matang Sida Chapa actions local program Hidabano Adugi Maru Kari Madugala Hibano Hybrid reports to Kuna Panzare Ngasi ayuk chaurakna pung nipan rom tabada lambi gi khudong tiba amada school gi mahiroi sing puba ban amaga tata magic thengzin nabada driver animak soktuna laikat nakre hairi Press na fangba paugi matung inanga se ayuk Imphal lomdagi passenger puduna laki matam aduda wangoi romdagi school band ama mahiroi sing loba chatpada samuro Kangzaibong lampak mapada kudong tiba thogdok adu thokibani hairi lambi gi kudong tiba thogdok aduda tata magic thorokiba amadi school band thorokiba driver animak asokapan nangduna laikat naki tata magic adu thorokpa komla khong makha laikai dagi haibok mayum saruk khan chahi kun ke taruk apokpa haibok Mayum Amutombi ki Asokpagi Fibam Lurakpadagi Wangoi de Laiba Community Health Center Wangoi de Pukatuna Laikat Naki Tungda CHC Dagi Langkol de Laiba Sija Hospital da refer to Hairi Amarom the school bengi driver Oinam Sawombung Mayai Lekai Degi Komantem Brejen Chahini Fugamathoi Apokpa Laikidraba Komantem Mohindro di Thoidok na nung sa tiningai oidri hairi thaudok asigi matangda Wangoi police station na FIR ama register dogduna case ama lokot kre hairi Directorate of Handloom and Textile gi anauba director ama haplakpada taram na oi Fi sabi sing asi awaba ngakta oibanina makhoi gi damak thadarakpa senfam haktengnana yohan biu haina all Manipur Weaver Cooperative Society gi maikei dagi marilena singda takselakli Manipur Press Club ta ngasi pangtokpa paugi mifam amada saruk yakibi Pakhang Khong Leirak Weaver Cooperative Society Thobal gi Secretary Waikom Maipak Debi na fongdokibada Housing Director in charge oiriba A Jiten Fam Lokthok Piganu haina ngarang awardee kharana Kaptuna Taukibadu Maram Chaba Watli Transfer Posting Asidi Lenga ki Thaushilni awardee sing kaktana Fi Sabanate Lamdamasigi Fi Sabi Sing Asina Hena Maru Oi Amaromda Jiten gi transfer asi Chingda Thabanate Hana Mahakna Pairamba Additional Director gi Thau Puduna Hanagum Thabak Tawgadoribani Hena Maru Oiribadi Fi Sabi Singi Thadarakpa Senfam Sing Ningthina Yohanba Aduni Haiki Look, they went plus and tried another with a post it up, benefit sing day,
ꯑꯩꯈꯣꯏ ꯐꯤꯁꯥꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯔꯦꯛ ꯌꯧꯍꯟꯖꯅꯤꯡꯉꯦꯕ ꯀꯣꯜ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯥꯗꯒꯤꯗꯤ ꯀꯣꯜ ꯑꯃꯗ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯌꯥꯎꯔꯛꯏꯕꯅꯤꯅ ꯂꯤꯁꯤꯡ 13ꯁꯦ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯁꯤꯡ 14 ꯂꯦꯝꯍꯧꯕꯁꯦ ꯐꯤꯁꯥꯕꯤꯁꯤꯡꯗ ꯁꯤꯌꯥꯔ ꯀꯦꯄꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯨꯅ ꯂꯪ ꯈꯔ ꯂꯧꯔꯒ ꯐꯤꯁꯥꯕꯤꯁꯤꯡꯗ ꯄꯤꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯍꯟꯗꯛ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯄꯤꯔꯔꯣꯏ ꯍꯥꯏꯗꯅ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯄ ꯂꯩ ꯃꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯀꯨꯞꯊꯅꯔꯤ जिरीबाम सीडी ब्लॉक की हिल गार्ड ग्राम पंचायत की अनीशुबा स्पेशल ग्राम सभा मिफम अमंगसी थियाम लेकाई मांडोपता पांगथोक्रे पीपल प्लान कैंपेन इंग्लिसिंगनी कुनगा मंगा कुनगा तरुक फॉर फॉर्मुलेशन ऑफ ग्राम पंचायत डेवलपमेंट प्लान GPDP इंग्लिसिंगनी कुनगा तरुक कुनगा तरेट सबका योजना सबका विकास की मखादा पांगथोकपा अखन्नब ग्राम सभा अदुदा जिरीबाम दे लेरिबा तोंगान तोंगानबा लाइन डिपार्टमेंट सिंगना पीरिबा स्कीम Entitlement Beneficiary Kangpokpi Matangda Khananainaki. Ngasigi mifam aduda Block Development Officer Taurangbam Janeshwar Singh, Hillgard GP gi Administrative Committee gi Chairman L. Somarendro, MSRLM gi District Mission Manager Wahengbam Premchana Chingba Miyoi Kayana Sarukyaki. लमदम असिदगी मुटपा याबगी फिबम द लेरबा हिदाक ओइना सिजनबा पांबी सिंग याउना अतांगबा मखलगी उहई पांबई लई मखल अमदी उ चारा कया सेंबदा सिनफम ओइना लेरिबी वांगजिंग होदामबदगी मसागी चही हुंबुद्रा हेलबी माइबम निंगोल मेमना लुचिंगदुना उ चारा कया थाखरे वांगजिंग यूथ फुटबॉल क्लब की म्यूथ सिंगलोनना वांगजिंग वांखई लाई लमथोकफमगी अकोइबदा उ चारा कया थाबा अदुगा मरी लेनना मेमना हाई मणिपुरदा महौसादगी लेरमलबा हिदाक ओइना सिजनबा याबा पांबी सिंग उहई पांबी उ पांबी अमदी लई मखल कया मुटखिबदगी काना बतम कयादगी चार सेमदुना मियामदा लेमना फंगहलगा लाकपनी हौजिक मियामना अकोइबगी फिबम कन्ननबगीदमक चंगसिलिबा उ चारा थाबगी थबक असिदा सरुक याबो ओइना अतांगबा मखलगी उ चारा सिंग असि थाबनी हाइरिबा उ चारा सिंग असि मियामना पामलबदी वांगजिंग होदामबदा लेबा महाकी युमदा लाक्तुना लौरबा यागनी हाइना महाकना फोंगदोखी. Directorate of Extension Education, Central Agricultural University, Imphal, Cow College of Food Technology, Cow Imphal ga kutsam naduna numit humni gi oiba food processing, value addition, food safety standard amadi packaging excellent gi training pangthok lakiba ngasi lotion kre lamfel pata leiba Directorate of Extension Education gi food processing pilot plan da numit humni chupna empowering women entrepreneur of Manipur haiba wakhalonda chatharakiba training program aduda sambardini niyas kala sanskriti darshan Manipur gi members singda subject experts singna takpi tambiki. Ngasi lotion bagi thorom aduda Cow gi College of Food Technology gi Director Professor NG Iboyaimana training अदुदा सरुक याकिबा सिंगदा ट्रेनिंग मपुंग फाकिबगी सर्टिफिकेट सिंग खुत्सनकी. सोशियो इकोनॉमिक ग्रोथ लेहननबा वखलोंदा असम राइफल्स न मपुंग ओइबा थौदांग लौदुना चथरकीबा स्किल डेवलपमेंट प्रोग्राम 6.0 ngasi mai pakna lotion kre Imphal East District ki Bamun Awang Laikai da pangtopa program lotion bagi thorom aduda National Skill Development Cooperative Certificate fanglaba Skill Development Program 6.0 da sarukya ki ba nupa taraga mapan amasung nupi kunga manga punna naha nifuga marida achamba kudol tamduna pukning thagutki. Haujik sanabagi pauda Bishnupur District ki oinangasi ahanba Bishnupur District Olympic Game Inglisangani kunge taruk District Sport Association DSA Bishnupur ki ground haukre Bishnupur District Olympic Game Inglisangani kunge taruk adu ngasi Manipur lenga ki home amadi Yaski Minister Govindas Konthok Jamna haunabi matung ina haudoki Manipur Olympic Association MOA gi meeting makada Bishnupur District Olympic Association amasung Bishnupur District Administration anina punna senduna haudoki ba District Olympic Games English ngani kun taruk adu tha sigi taraga ni thoi fawba numit mangani chupna tongan tongan be sport discipline taraga tarukta athoi ehen changdam nagani Games asigi ngasi ahuba numit ki football masana da Oinam Assembly Constituency amadi Kumbi Assembly Constituency ani na sana kibada match ta team ani makna panjal ahum chana duna draw oiki
Thauram aduda saruk yakiba Minister Govindas Konthojam hai Manipur ngasi faubada apunba Olympian taragamapan putoktuna sport ki lamda Laipak asida achauba fida ama kanba ngambagi sak khangduna National Sports University bu Manipur da khudol tambirakibani haiki ahanba Bishnupur District Olympic Games Inglisangani kunga tarukta athletics, football, table tennis, badminton, boxing, wushu, wrestling, kabaddi, jit kunedo, kho-kho, weightlifting, rowing, canoeing and kayaking, volleyball, gymnastics amasung sapatakraw hariba sport discipline singda district asigi tongan ba mafam singda athoi hen tanagani hairi asi game hongdokpagi thauramda sport discipline taraga taruki contingent singna mass part chatuna Minister Govindas Konthojamna salute okay Thauromgi manung channa nat ki oiba jagoi amadi dholok ki makha mathel thauram sing uttuna miyam ki pukning chingsin ki Sports की सेमिनार लेते, sports का religion लेते, sports का यंथी नबा अमत लेते, even all war फावदा sports की sports persons का याना मकोई संसी लहरगा, संधाई ना लहरगा, मकोई ना नुक्सी नबा सिंगा तो उल्ला लहरगा, शांति राखी बा कोल war लो शिंगी बंगाता नहीं, बड़ा मदना आसामा अकोई पुंगिंग पावराई अकोई द मंगाला मुखक पावराई मधुदी करिनो हायर कांदा कम्युनिटी खुदी मक्ता चौको लेरम गिफ्ट सिंग दो सानरोई सिंगा ब्रीजिंग तौरनी मकोई न थोम मोइना सेम लहरगा अकोई अमगा समझना हलगनी हाइबगी वाखलोन अदुगी नुंगाइबा दो हाकी थमोइदा फावजगी बंगाकनी Akam Patalaiba Seo AstroTurf Hockey Stadium da Thasiki Mangadagi Hauduna Chathariba Anirak Shuba State Level Let Thongam Ibo Yaima Singh Memorial Hockey Tournament Inglisangani Kungetaruki Ngasi Sanakiba Under 14 Boys Ki League Match Singda Seo Singjamai Wangma Ketri Lekai Amadi SYUC Uchekon Mai Pakre Lunena Master Menski League Match Amadana Seo Singjamai Wangma Ketri Lekai da TWC Taubung Kopu Mai Tibapikre Southeast Youth Organization Seo Singjamai May Wang Maketri Lekai ne senduna chathariba tournament asigi ngasi pangthokiba chahi taramari makha nupa machagi sanakiba ahanba ground gi taruk shuba league match da Seo Singjamai Wang Maketri Lekai na EYDC Iroi Shembu bu yamna lakchana panjal tarahumdoi sinoda maitiba pibangam ki chahi kangluba asigi ngasi sanakiba anishuba ground gi taret suba league match na SYUC Uchekona PHAM Thangmai Banbu Panjal Taret Anida Thoiki tournament asigi Master Men's category gi ahum suba league match na Seo Singjamai Wang Maketri Lekai na TWC Tabung Kopu yamna lakchana Panjal Tarasinoda Maichiba Pibangam Kibani Maharashtra da Jun Thagi Tang Kunga Mangadagi Kunga Nipan Fauba Pangthokiba 14 National Pancake Silat National Championship English Sangani Kunga Tarukta gold medal Fanglakraba Laishram Ilija Amadi MSBA Indoor Stadium Imphal the Pangthokiba 3rd Thongam Ibetombi Debi Memorial Non-State Player Badminton Championship ki Men's Double ta gold medal Amadi Men's Single dana silver medal Laurakraba Kangembam Nitispu Sambalai Sekpil School SS Kumbina Pukning Thogatuna Harau Taramna Okre Sambalai Sekpil School Kumbida Class 9 Tamliba Thangalawai Sabal Laikai Degi gold medalist Laishram Ilija Amadi School Asimaktada Class 10 Tamliba Kumbi Makha Laikai Degi gold medalist Kangembam Nitispu School Asigi Oja Singh Amadi Mahiroi Singna Pukning Thogatuna Achamba Kudol Pot Amadi Lengyana Chingba Kudol Tamduna Taramna Okri Thauramadu School Asigi founder Guinness World Record holder Moirangtem Okendro Principal and Ivohal SS Kumbigi Academic Administrator Su Oiriba former Vice Principal Kumbi College KH Gyani Bhushan Amadi Oja Singh Su Sarukyaki Guinness World Record holder Moirangtem Okendrona Haikibada School Asigi Apambadi Mahiroi Amadi Punsida Mai Pak Nanabu Hotnabada Mahaki Hotna Jaman Adugi Humangi Marik Aduna Ikai Kumnaba Haibasi School Asigi Lengdraba Pandam ni Haiki Chahi Taraga Mari Amadi Tarataret Makagi Nupi Macha Amasung Nupa Machagi Oiba Ahan Batangkaki Hockey Coaching Camp Ama Thawal District Hockey na Sinduna Thawal Bela Ground da Pangthok Lagani Thawal District Hockey na Thadora Cherol Amada Hairiba Coaching Camp Asi Tha Asigi Tang Taraga Manga Degi Hauduna Pangthokani Hairiba Coaching Camp Asi da Yawning Ba Sanaroi Club Institution
Singna tha asigi tang taraga mari fawbagi manungda Thoubal District Hockey gi office ta form lauba yagani hairi. Haujik amuk ngasigi state asida oikiba aying asagi pau pizari. ICAR Regional Center Lamphel Pataki Fangba report ki matung inangasi state asida kwaidigi sabagi chang Celsius degree kungeteret oiki kwaidigi ingbagi changna Celsius degree kunganithoi daspit magani nungsita yawbai sing manilgi changna ayukta chada Marifudra manga oiki nungtildana chada humbudra oiki nongchubagi changna millimeter mapan dasmit ahumni amaromda India Meteorological Department Meteorological Center Imphal na piba report ki matung ina ngasi state asigi District Karada akan banong churaba yai hairi. Aroy bada maroy pausing amuk kahna pizari. Naga taruk hatpada chenaba miyoy sing hek fabaga chathariba economic blockade asi khudakta handokani haina UNC na Chief Minister Yubdam Khemchanda thajaba pirakre. Lenga ke employee singna Nipan Super Pay Commission piba yawba Manipur ki lenga ta demand tawraduna JAC na changsiliba cease work ki khongjang hena kansilagani hairi. July tarukta Ukhrul District ki Lungsang Kongda Kolai Paiba Singhe ambush talai ki drabani fushuba Assam Rifles ki personal anigi mafam da Manipur lenga na hikal ekat tamduna ikai khumnaba utkre. ILP की खोंगजंग दलाई की तब सापम रॉबिन हुड की तरागमाथोई शुबा लई की तब की निंगसिंग थौरम पांगथोक्रे पुकचल सेंगना ILP चना हनबंगमद्रे हाइना JC ILPS ना लेगा की मेसिनरी सिंग मराल सिरकली अमसुंग मणिपुर दा अहानबा ओइना खुउगी posterior cruciate ligament PCL गी arthroscopic reconstruction surgery mai pakna pangthokna rims na medical gi lamda puari semkhre. Matang asida bulletin asi loishinjare Manipur miyam ki punsida khwaidi gena maru oiba state asigi leipak asigi madi malam gi ipau singidamak SKTV news pu miyang taduna leibiu pumnamak pu amukan nakun rakpam SANATOMBI na kurumjari.